President ki speech kamari lenana discussion on the President's speech motion of thanks ni masida Congress Party ki akhoi ki leader of opposition Rahul Gandhi ji na Manipur ki matang da thambi ki phasi Manipur praja miyam na amadi tongan ba Manipur ki section khudingmak na Rahul Gandhi ji da thagat chaba phongdokchari ngasi Rahul Gandhi ji na mahaki motion of thanks ta president ki speech ki mahakna participate tawrakanda hai khiba singdu president ki speech ta government of India na Manipur ki matangda wahi ama phak yaurakhidabagi nungnang ba leiringaida ngasi leader of opposition ama oina mahaki motion of thanks ki tanja phangwada Manipur ki matang wangang ki amasung leiriba 72 councils of ministers including Sri Modi, Honorable Prime Minister and the Home Minister Amit Shah mayam dugi mamangda parliament gi Honorable MP Singh Council of Minister gi mangmang maktada Manipur se India gi part ama nattabadawna BJP na lawre part ama oidre amasung India gi state ama oidre haidana haikhiba wafam loinana Manipur da thoiba conflict se civil war laingak asina thokhalle amadi Prime Minister Honorable Prime Minister da kayarak hanna Congress Party Manipur ki Parjamiyam India vlog Manipur ki civil society organization kayana kayarak hanna demand tawkhiba Manipur ki matang sida Prime Minister na wangang binaba haiba pressure tawkhiba mayam Honorable Prime Minister na wafam amhak thambikidaba Honorable Prime Minister na Sri Modi na Manipur da no mafak laaga yengsan khidaba wafam thamkiba loinana Manipur ki Parjamiyam ki life and the property ngak na nabo honadaba wafam thamkiba Manipur se Manipur oina leitrabadawna BJP ki laingak asina Hindustani ama oina udraba Modi gi di Manipur oina leitraba India ki part amu ina leitraba state amu ina leitraba ni haidana Manipur ki Parja miyam gi damakta khanbiraga ngasi Rahul Gandhi jina phongdokhibase aduki matik house to the parliament da honorable president ki speech ta yaudragasu government na madu yauna na bo hona khidrabasu yamna phajana Manipur ki matang pukhat pikhibdamak ngasi Manipur ki miyam punamak na thamoidagi nungaiba amasung Prime Minister of India Manipur da chatnanabagi amasung Manipur ki parja sing protect tawnarugi wafam thamkhibase aduki matik nungaiba phongdokchei amasung ngasi aikhoina Manipur ki parja miyamna Parliament House ta aikhoigi leader opposition leader Sri Rahul Gandhi sina asumaina thamaknanaba Manipur ki wafam khananaba mahangna pirakhiba commitment do ngasi thawak oina pangthok pirakpa asigidamak leader of opposition oiriba Manipur ki khanbiba amasung Manipur ki leiriba hauzik thoiba irang losinba ngamdaba mayam singado wangamdana leikhiba haujiksu karimta action lokhatriba central government ki BJP lenga asigi Prime Minister amasung Amit Shah mamang maktada ngasi yamna ingna tapna phajana Manipur ki mayam singsi masi neinabikhiba amasung masa maktada Council of Minister mayam da haikibase masimak maram chaba amasung matik chaba question ni amasung Sri Modi na Manipur ki wafam da langaga kholaga ngang lauksinaraga amadagi aw othum tawnadana adagi BJP na masing yamna
हेनबदगी मोहने लाउरपना तौदना ममांगी पार्लियामेंट पुखटप मयामदो आंसर फंखिदे ngasidi mamang matada matam kaya sangna manipur chi india gi state amad natrabra adegi hindustan gi state amad natrabra amasung bharat ki saruk amad natrabra haidana hangbase adu yam tin ikai ningai ni masida ikai ba khangdrabadi aikoi khangdre ikai bagi hidak leite ikai khangtabagi hidak leite haibadu tabatare aduna masigi impact yamna sauna legeni भारत की पुनमक्ता पृथ्वी की मफम खुदीमक्ता राहुल गांधी जी ने ओपोजिशन लीडर अमा ओइराबा मतुंगदा थमैबो वाफम से मसिदी पृथ्वी की लैंगाक सिंगदा लेबाक सिंगदा मसिगी कंसर्न ओइगनी मसिगी स्पीच से मसि हिंदी दंगांगिमनी इंग्लिश दंगांगिमी अदुगी मतुंगदा मथंग मथंग तोंगान तोंगान बा कंट्री सिंगदा स्प्रिट आउट तौगिनी अदुना मणिपुर की सुसिदी अखोय खंगिबदुनी ममांग दे होरखेबिदा यूरोपियन पार्लियामेंट दा वांगांग खिबलै अमेरिका की एम्बेसडर टू इंडिया सिदा मागना वांगांग खिबलै अतो अतोप फॉरेन कंट्री ना वांगांग खिबलै बनी अदुना मसी राहुल गांधी जी ना मियाम अदिगुबा पार्लियामेंट हाउस ता ख्वाइदगी भारत की ख्वाइदगी चावबा लोक सभा दा ngang ba haiba sidi it will give a big impact hai tai achau impact ang ki gani